Manipur gi amatang ngairaba state animal oiriba sangai bu ningsing bo oina sangai festival sei khudingi adum pangthokra lagli ngasi maksu Diamond TV channel gi maikai degi sangai festival kamdori haina mayam pudi yengminasi Aku itu sumsangselak puna sangai festival gi manung yaure sida ngak sanbiriba yamba ahum ga unazage ahamadam ming lepham haibiu aigi ming takelambam thawba nga ai lepham na kaino aigi lepham na thai no ming na w robot aigi lepham na nithong wan number 2 aigi ming hamanta mafam sida ngak sen laga lei bi ne bu ko ngasiga train su boi doni ko train su ba sida hojik phawbada sum nungai da bu thok thoki ba ko ki ba lei bro hojik makki di thojo ko leite aduga lai ba jing ji do yam ta na kuji mayam amata wo gi mo da dum yam phajana da jathai ado sum smaina sahi lisang sina sum jathar ga lak ba se kai phawbi ge masi ma covid ki matam du da kitang ge khara dilai gre aduga matung tar ko se smai ma ko ge koi kharo wa na sa gi yum da koi tumin na lai ro ka da sum haro ko festival am da saruk ja ba je sigi se jo dum noi koi mayam gi seba ta bu da moi mayam gi awa pa koi kai gu ma hang ni ko num ba da ko na moi gi gai to ja ba phang bu je ado si makal gi mi ne lai se sum yeng bada koi tong isana khanjabaga moi nai tawthorbaga manadabaga di dum yaw pra marak tadi dum yaw bu jan mi am pulak ko ni na ko mi am ni na moi wa khan manadaba yat amaga noi jamano na khallo du khan bangam da ni na ko marak tadi yaw di yaw si hoi hoi da loi ga da ban mi su yam selaktre last ki 29 ga 30 ga 30 da loi du ne ba ko 29 ga 30 ga se hojik se minister na pulap maki oina se khudi maki oina ken dore akoi state si gi manung chaliba leiba ma'am se ha holiday law thokre ba ko si kari phawi ge ngasi mayam da ha holiday law thobani na koi gi sangai festival moyang kuno da taw bu da mayam pulap saruk jam ne raga koi gi harau ba ngai ba de koi gi wal manipur khakta da phangba sangai koi gi pithibhi gi mafam khudimok amata bu phangaro do ba sangai ji gi amata ngai ba festival je mayam punna saruk jam ne ba sanjam phang ba se sanjam phang je si yam ngai daga seri song gi sil laba matam khara maina diamond devi sa baby ba sa hading ali da thagat chel thank you sumsang se lakuna koi isi am ga ima ma thenazare ado ise gi ming hana habiyo Sanggita ima gi Manjuri sangai festival je sumaina sai kuding sum chathara ga lak ba sa kai phawbi ge yam lungai adum numit kyani no pun bang thok bi je khang bi bra khang de dudi khang de ba numit 21st day horoga 30 bok ne ba numit tara ni chim tawri ne bu ko si sangdo haning bu ga di phaw ba phaw no yam lungai ado yam phajaye family pun na lang minari ro hoi khara dum lang minar mi kya mu so ge lang minari sipuna ni tara wala na somgi stol hang si di sang bi ro ba sangri lang pho kem kui bi ge hojik da asjamu aye gari si lak padane traffic jam mo exam taw dana yam pung ani khara hela khadai lak pani ado pung 8 da thong yam kui ni sangi lambi gi diam sang bo gi na te ba ko ma gi traffic jam ti oi ba dagi mafam sida ahan bane ba bang thu ise sangai festival de dum bang thu la ga su mapal kang se bu na anam na taw wi na ko do handak ki di sida ahan no taw bani yam saung no su taw re sumaina mafam sum chan do re ise sidi nong ni ngai re ado ga yeng budi phang hau dre adum ngatang yeng ba ya gi ngau re ado ga hai di yung ga ga si yeng e ado ga ko bang ga di hoi ado hai hang sin loi gi do re amuka la ga yeng bi gi drone na mathang jai ngai do ro sida di la rồi à somda doin jalan somnoin jalan ya apa kang se bungda pai adu di yam nuai jare yam hoi bani na wai ba yam nuai jare ngatang matam bibi bagi damang ta agat jare thank you
ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯃ ꯊꯦꯡꯅꯖꯔꯦ ꯇꯥꯃꯣꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯣꯏꯔꯥꯡꯊꯦꯝ ꯁꯔꯠ ꯁꯤꯡꯖꯃꯩ ꯋꯥꯏꯈꯣꯡꯒ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤꯔꯣ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯍꯣꯏ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤꯅꯣ ꯑꯩꯈꯣꯏ ꯃꯤ 10 ꯑꯗꯣ ꯉꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯏꯗꯅꯀோ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯇꯧꯔꯤꯗꯅꯀോ ꯑꯗꯨꯃꯥꯏꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯌꯧꯕꯤꯔꯨꯔꯕ ꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯣ ꯁꯤꯅ ꯑꯍꯥꯟꯕꯅꯤ ꯁꯤꯅ ꯑꯍꯥꯟꯕꯅꯦꯕ ꯑꯗꯣ ꯇꯥꯡ 30ꯗ ꯂꯣꯏꯈꯤꯗꯣꯔꯦ ꯑꯇꯣꯞꯄ ꯖꯒꯥꯁꯤꯡꯒꯤ ꯆꯠꯂꯣꯏꯗ꯭ꯔꯣ ꯆꯠꯀꯅꯤ ꯑꯗꯣ ꯂꯝꯕꯤꯁꯦ ꯌꯥꯝ ꯆꯤꯟꯕ ꯑꯩꯈꯣꯏ ꯄꯨꯡ 3:30ꯗꯒꯤ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯦ ꯁꯤ ꯌꯧꯔꯛꯄꯗ ꯑꯗꯩ ꯄꯥꯔꯀꯤꯡꯗ ꯃꯇꯝ ꯃꯌꯥꯝ ꯃꯥꯡꯉꯦ ꯍꯧꯖꯤꯛꯇꯅ ꯌꯦꯡꯉꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯐꯝꯁꯤꯗ ꯑꯍꯥꯟꯕ ꯄꯥꯡꯊꯣꯛꯄ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯃꯊꯪ ꯆꯍꯤꯗꯁꯨ ꯑꯗꯨم ꯄꯥꯡꯊꯣꯔꯛꯀꯅꯤ ꯑꯗꯣ ꯃꯊꯪꯒꯤ ꯈꯔ ꯀꯣꯝꯅꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯁꯣꯝꯒꯤ ꯑꯗꯨꯝ ꯍꯥꯏꯕꯤꯅꯤꯡꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯀꯣꯝꯃꯛꯄ ꯌꯥꯏ ꯈꯤꯇꯪ ꯇꯥꯃꯣꯒꯤ ꯃꯣꯠ ꯑꯃ ꯐꯣꯡꯗꯣꯛꯄꯤꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯋꯦꯒꯨꯝꯕꯀꯣ ꯑꯗꯨ ꯇꯨ ꯋꯦ ꯅꯥꯀꯟ ꯅꯥꯀꯟ ꯆꯠꯅꯕꯒꯤ ꯅꯥꯀꯟꯁꯦ ꯄꯨꯔꯥ ꯆꯠꯄ ꯅꯠꯇꯕ ꯑꯇꯣꯞꯄ ꯆꯠꯈꯤꯕꯅ ꯂꯝꯕꯤ ꯑꯃ ꯂꯩ ꯍꯣꯏ ꯇꯨ ꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄꯒꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯑꯃ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯂꯝꯕꯤ ꯑꯝꯇꯗ ꯄꯨꯟꯕ ꯅꯠꯇꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯈꯔ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯏꯆꯥꯅꯨꯄꯤꯁꯦ ꯋꯥ ꯉꯥꯡꯕ ꯉꯝꯃꯕꯣ ꯏꯆꯥꯅꯨꯄꯤꯔꯣ ꯅꯨꯄꯥ ꯅꯨꯄꯥꯅꯦꯕ ꯃꯤꯡ ꯋꯥ ꯍꯩꯔꯕꯣ ꯍꯩꯇ꯭ꯔꯤꯕ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯃꯤꯡ ꯑꯝꯇ ꯍꯥꯏꯌꯣ ꯃꯤꯡ ꯍꯥꯏꯔꯣ ꯅꯪꯅ ꯃꯤꯡꯗꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯁꯤꯃ ꯀꯛꯆꯔꯒꯦ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯇꯤꯚꯤ ꯄ꯭ꯂꯁꯇꯩ ꯂꯥꯛꯆꯕꯅꯤ ꯁꯨꯃꯥꯏꯅ ꯇꯥꯃꯣꯒꯤ ꯇꯥꯡꯕ ꯇꯟꯖꯥ ꯈꯔ ꯄꯤꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯆꯦꯅꯦꯜꯗꯒꯤ ꯂꯥꯛꯆꯕꯅꯤ ꯏꯃꯥ ꯉꯁꯤꯒꯤ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯏꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯦ ꯀꯥꯏ ꯀꯥꯏ ꯀꯣꯏꯕꯤꯔꯨꯔꯦ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯑꯩ ꯏꯁꯥꯃꯛ ꯑꯩ ꯂꯝꯗꯦꯡꯗꯒꯤꯅꯤꯀꯣ ꯂꯝꯗꯦꯡꯗꯒꯤꯅꯤ ꯑꯩ ꯁꯉꯥꯏꯁꯤꯕꯨ ꯌꯦꯡꯕ ꯂꯥꯛꯆꯕꯅꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧꯁꯤꯗ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯕꯨ ꯌꯦꯡꯕꯗ ꯁꯉꯥꯏꯁꯤꯗꯤ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯊꯃꯣꯏꯅꯨꯡꯁꯤꯗ ꯀꯞꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯖꯩꯀꯣ ꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯁꯥꯔ ꯕꯤꯔꯦꯟꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯃꯇꯤꯛꯇꯤ ꯌꯥꯝ ꯆꯥꯖꯩ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯐꯖꯅ ꯍꯟꯗꯛꯀꯤꯗ ꯑꯃꯨꯛ ꯍꯦꯟꯈ꯭ꯔꯦ ꯏꯃꯥꯏ ꯃꯤꯡ ꯑꯇ ꯍꯥꯏꯕꯤꯁꯤ ꯑꯩꯒꯤ ꯃꯤꯡ ꯖꯒꯣꯏ ꯁꯥꯕꯤ ꯂꯝꯗꯦꯡ ꯃꯈꯥ ꯂꯩꯀꯥꯏ ꯏꯃꯥꯏ ꯃꯤꯡꯁꯦ ꯌꯥꯝꯅꯁꯨ ꯐꯖꯩ ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯐꯦꯁꯇꯤꯚꯦꯜꯁꯦ ꯍꯥꯏꯇꯥꯔꯦ ꯏꯃꯥꯅ ꯀꯩ ꯍꯥꯞꯍꯟꯅꯤꯡꯉꯤ ꯀꯩ ꯇꯧꯍꯟꯅꯤꯡꯉꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯉꯤ ꯈꯤꯇꯪ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯏꯃꯥ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝ ꯏꯆꯥ ꯏꯁꯨ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯏꯁꯤꯗ ꯌꯥꯝ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯍꯟꯅꯤꯡꯕ ꯀꯣ ꯒꯥꯔꯤꯒꯤꯁꯨ ꯄꯥꯛꯁꯨ ꯌꯥꯝ ꯐꯖꯅ ꯁꯤꯜꯂꯤ ꯑꯗꯨꯒꯤ ꯃꯆꯥꯏ ꯑꯣꯏꯔꯞꯅ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯉꯥꯛꯄꯤꯔꯤꯕ ꯁꯦꯀꯨꯔꯤꯇꯤ ꯄꯥꯔꯇꯤꯁꯤꯅ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯉꯥꯛꯄꯤꯔꯒ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯍꯥꯞꯍꯟꯅꯤꯡꯕꯁꯨ ꯃꯅꯤꯡꯁꯤꯗꯗꯤ ꯑꯩꯈꯣꯏ ꯈꯔ ꯊꯦꯡꯅ ꯂꯥꯛꯄꯗꯒꯤ ꯊꯣꯏꯗꯣꯛꯄꯗꯤ ꯎꯍꯧꯗ꯭ꯔꯦ ꯃꯇꯨꯡꯗꯁꯨ ꯈꯔ ꯐꯖꯕ ꯅꯤꯡꯊꯤꯕ ꯍꯥꯏꯕꯗꯤ ꯏꯁꯩꯗ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯐꯖꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝꯇꯪ ꯏꯁꯩ ꯅꯣꯡꯃꯥꯏꯁꯨ ꯐꯖꯅ ꯈꯔ ꯇꯣꯏꯅ ꯍꯥꯞꯍꯟꯅꯤꯡꯉꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯌꯦꯡꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯖꯒꯥ ꯃꯐꯝ 4-5 ꯂꯩꯔꯤꯁꯦ ꯁꯤ ꯅꯠꯇꯕ ꯁꯤꯡꯈꯩꯁꯦ ꯂꯣꯏ ꯀꯣꯏꯕꯤꯔꯨꯔꯕ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯦ ꯑꯩ ꯃꯅꯤꯡ ꯁꯥꯏꯠꯀꯤꯗꯤ ꯊꯦꯡꯃꯟꯗꯅ ꯑꯩ ꯀꯣꯏꯕ ꯐꯪꯗ꯭ꯔꯦ ꯑꯗꯨ ꯃꯃꯥꯡꯒꯤꯗꯤ ꯊꯨꯡꯅ ꯀꯣꯏꯖꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯂꯣꯏꯅꯃꯛ ꯍꯥꯏꯕꯗꯤꯀꯣ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯕ ꯍꯥꯏꯗꯤ ꯄꯥꯡꯒꯟ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯞ ꯃꯌꯥꯝ ꯑꯩꯈꯣই ꯃꯩꯇꯩ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅꯗꯤ ꯐꯖꯔꯦ ꯃꯃꯥꯡꯈꯩꯗ ꯁꯥꯈꯤꯕ ꯌꯨꯝꯗ ꯎꯠꯄꯤꯕꯅꯤꯅ ꯁꯤꯅ ꯍꯦꯟꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯉꯁꯤꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯐꯨꯂꯨꯞ ꯀꯌꯥ ꯑꯃ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯏꯃꯥ ꯀꯔꯤ ꯍꯥꯏꯅ ꯑꯩꯗꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯁꯦ ꯅꯨꯡꯁꯤꯅꯕ ꯄꯣꯔꯛꯀꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯖꯩ ꯑꯗꯨꯕꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯆꯥꯟꯅꯅ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯅ ꯄꯥꯝꯖꯩ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯁꯩꯁꯤꯗ ꯖꯥꯇꯤ ꯈꯥꯏꯗꯣꯛꯇꯅ ꯀꯣ ꯃꯅꯤꯄꯨꯔꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯟꯗꯥꯃꯤꯟꯅꯕꯁꯤꯅ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯅ ꯐꯩ ꯍꯥꯏꯅ ꯑꯩ ꯑꯁꯥ ꯇꯧꯖꯩ ꯑꯗꯨꯃꯥꯏꯅ ꯏꯃꯥꯕꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯍꯩ 4-5ꯗꯪ ꯍꯪꯖꯕꯅꯤ ꯏꯃꯥꯕꯨ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯊꯥꯒꯠꯆꯔꯤꯀꯣ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅꯤ ꯃꯇꯝꯁꯨ ꯈꯤꯇꯪ ꯊꯦꯡꯖꯤꯜ ꯂꯩꯔꯝꯃꯦ ꯑꯗꯣ ꯏꯆꯦꯁꯤꯡ ꯏꯗꯣꯝꯆꯥꯁꯤꯡ ꯈꯔ ꯊꯦꯡꯅꯖꯔꯦ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯂꯤꯁꯅꯔꯅꯤ ꯚꯤꯌꯨꯋꯔꯅꯁꯨ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ
ꯑꯗꯨꯗꯒꯤ ꯍꯟꯕꯤꯔꯣ ꯑꯩ ꯍꯥꯏꯖꯔꯦ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯌꯨꯅꯥꯝ ꯈꯨꯅꯧ ꯍꯥꯏꯕ ꯂꯝꯗꯨꯗꯒꯤꯅꯤ ꯑꯩ ꯆꯅꯃ ꯏꯕꯤꯌꯥꯝꯃ ꯀꯧꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯕꯨ ꯌꯦꯡꯕ ꯂꯥꯛꯆꯕꯅꯤ ꯑꯩ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯣꯔꯣꯝꯄꯥꯠꯇꯒꯤꯅꯤ ꯀꯣꯡꯄꯥꯜ ꯈꯥꯏꯗꯦꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯩ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3ꯗꯩ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯄꯨꯡ 9:30ꯗ ꯃꯐꯝꯁꯤ ꯌꯧꯖꯔꯛꯑꯦ ꯑꯗꯨꯅ ꯌꯦꯡꯕꯁꯨ ꯐꯪꯖꯍꯧꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧꯗꯤ ꯃꯥꯜꯂꯤ ꯑꯗꯨ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯗꯣ ꯃꯇꯨꯡꯗ ꯑꯣꯏꯅ ꯌꯦꯡꯖꯔꯒꯦ ꯏꯆꯥꯅꯨꯄꯤ ꯑꯣꯏꯗꯣꯏꯔꯣ ꯂꯥꯛꯑꯣ ꯃꯤꯡ ꯍꯥꯏꯁꯤ ꯂꯥꯛꯑꯣ ꯃꯤꯡ ꯍꯥꯏꯔꯣ ꯔꯤꯟꯊꯨꯉꯥꯟꯕꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ 6 ꯆꯅꯃ ꯍꯔꯂꯛꯁꯃꯤ ꯀꯧꯋꯦ ꯀ꯭ꯂꯥꯁ 7 ꯀ꯭ꯂꯥꯁ 2 ꯃꯃꯥ ꯍꯣꯏꯒ ꯂꯥꯛꯄ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯌꯦꯡꯍꯧꯕ꯭ꯔꯣ ꯐꯪꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯃꯊꯪ ꯆꯍꯤꯗꯗꯤ ꯃꯥꯡꯖꯧꯅꯅ ꯂꯥꯛꯑꯒꯅꯦ ꯉꯟꯇꯥ ꯂꯥꯛꯑꯒ ꯌꯦꯡꯉꯁꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯇꯤꯚꯤꯁꯤ ꯌꯦꯡꯕꯤꯕ꯭ꯔꯣ ꯌꯦꯡꯉꯦ ꯑꯗꯨꯝ ꯇꯥꯁꯨ ꯇꯥꯏꯌꯦ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁ꯭ꯇꯦꯠ ꯑꯦꯅꯤꯃꯦꯜ ꯑꯣꯏꯔꯤꯅꯤ ꯁꯉꯥꯏꯁꯦꯀꯣ ꯃꯥꯕꯨ ꯌꯣꯛꯈꯠꯄ ꯑꯣꯏꯅ ꯑꯃꯨꯛ ꯃꯨꯠꯈꯤꯕ ꯌꯥꯗꯦ ꯃꯥꯡꯈꯤꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯄꯥꯡꯊꯣꯛꯑꯒ ꯃꯐꯝꯗ ꯄꯥꯡꯊꯣꯛꯑꯒ ꯍꯧꯖꯤꯛ ꯃꯐꯝꯁꯦ ꯁꯨꯝ ꯁꯟꯇꯣꯔꯛꯏꯗꯅꯀꯣ ꯑꯍꯥꯟꯕꯗ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡ ꯈꯛꯇꯪ ꯇꯧꯔꯝꯃꯤ ꯁꯨꯝ ꯃꯣꯏꯔꯥꯡ ꯈꯨꯅꯧꯒ ꯌꯧꯁꯤꯜꯂꯛꯏꯁꯦ ꯍꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯟꯗꯣꯛꯄꯁꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯌꯦ ꯁꯉꯥꯏꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯕꯨ ꯁꯛ ꯇꯥꯛꯄ ꯑꯗꯨꯒꯨꯝꯕ ꯑꯦꯅꯤꯃꯦꯜ ꯑꯃꯕꯨ ꯁꯨꯃꯥꯏꯅ ꯐꯖꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯂꯝ ꯑꯃꯠꯇꯗ ꯐꯪꯕ ꯑꯇꯣꯞꯄ ꯂꯝ ꯅꯠꯇꯦꯕꯀꯣ ꯑꯃꯠꯇꯗ ꯐꯪꯕ ꯅꯠꯇꯦ ꯑꯗꯣ ꯉꯁꯤ ꯄꯨꯡ ꯀꯌꯥꯗꯒꯤ ꯂꯥꯛꯄꯤꯔꯤꯅꯣ ꯌꯨꯝꯗꯒꯤ ꯑꯩꯈꯣꯏ ꯄꯨꯡ 3ꯗꯒꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯂꯥꯛꯄꯅꯦ ꯒꯥꯔꯤꯁꯦ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯄꯁꯦ ꯑꯗꯣ ꯑꯗꯨꯕꯨ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯕꯅꯤ ꯁꯤ ꯌꯧꯕꯗ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯑꯗꯨꯝ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ 9:30ꯗ ꯑꯩꯈꯣꯏ ꯁꯤ ꯌꯧꯔꯛꯀꯅꯤ ꯆꯞ ꯃꯥꯟꯅꯔꯦ ꯇꯤꯀꯦꯠꯁꯨ ꯐꯪꯍꯧꯗ꯭ꯔꯦ ꯇꯤꯀꯦꯠꯁꯨ ꯐꯪꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯌꯦꯡꯕꯗꯤ ꯐꯪꯍꯧꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯕꯗꯤ ꯂꯥꯁ ꯁꯣꯗꯣ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯃꯇꯦꯛ ꯈꯤꯇꯪ ꯌꯦꯡꯍꯧꯔꯒ ꯑꯗꯨꯒ ꯑꯗꯨꯝ ꯀꯔꯤꯝ ꯐꯪꯍꯧꯗ꯭ꯔꯦꯕ ꯑꯗꯣ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯉꯟꯇꯥ ꯂꯥꯛꯑꯒ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝ ꯌꯥꯝꯕꯒꯤꯅꯦꯕꯀꯣ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯕꯨ ꯅꯨꯡꯁꯤꯕꯒꯤ ꯁꯉꯥꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯁꯨꯃꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯐꯝꯁꯤ ꯌꯧꯔꯛꯑꯕꯅꯤꯅ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯌꯧꯗꯪꯗꯤ ꯌꯧꯔꯨꯔꯁꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯊꯧꯖꯤꯜꯂꯛꯄꯅꯦꯕ ꯃꯤ ꯈꯔ ꯑꯃꯕꯨꯗꯤ ꯂꯝꯕꯤꯗꯒꯤ ꯍꯜꯍꯧꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯔꯒ ꯑꯗꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯂꯥꯛꯑꯕꯅꯤ나 ꯌꯧꯗꯗꯤ ꯌꯧꯔꯨꯔꯁꯦꯅ ꯑꯩꯈꯣꯏ ꯁꯤ ꯃꯐꯝꯁꯦ ꯌꯧꯖꯔꯛꯄ ꯁꯨꯃꯥꯏꯅ ꯗꯥꯏꯃꯟ ꯇꯤꯚꯤꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯕꯁꯤꯗꯤ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯗꯥꯏꯃꯟ ꯇꯤꯚꯤꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯃꯊꯪꯒꯤ ꯆꯍꯤꯗꯁꯨ ꯊꯦꯡꯅꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯝ ꯂꯩꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ ꯉꯥꯛꯇꯪ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯒꯗꯕ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯌꯦꯡꯉꯝꯕꯗꯒꯤ ꯊꯣꯛꯂꯛꯄꯒꯤ ꯃꯤꯀꯨꯞꯇꯨꯅꯤ ꯑꯗꯣ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯕꯤꯔꯕ꯭ꯔꯣ ꯌꯦꯡꯖꯔꯨꯔꯦ ꯃꯤꯡ ꯂꯩꯐꯝ ꯃꯥꯟ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩ ꯀꯣꯛꯇꯥꯗꯒꯤ ꯃꯤꯡ ꯊꯣꯏꯕꯤ ꯀꯧꯋꯦ ꯊꯣꯏꯕꯤ ꯀꯧꯋꯦ ꯑꯗꯒꯤ ꯁꯣꯝꯒꯤꯗꯤ ꯋꯥꯀꯤꯂꯥ ꯀꯧꯋꯦ ꯀꯔꯥꯏꯋꯥꯏꯗꯒꯤ ꯀꯣꯛꯇꯥꯗꯒꯤ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯁꯨꯃꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯗꯅ ꯃꯐꯝ ꯃꯐꯝꯗ ꯁꯨꯝ ꯄꯥꯡꯊꯣꯔꯛꯄꯁꯦ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦꯕ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯑꯗꯣ ꯄꯨꯡ ꯀꯌꯥꯗꯒꯤ ꯂꯥꯛꯄꯤꯒꯦ ꯌꯨꯝꯗꯒꯤ 9ꯗꯒꯤ 9 ꯍꯥꯏꯗꯤ ꯅꯨꯃꯤꯗꯥꯡꯒꯤ 9ꯗꯒꯤ ꯍꯣꯏ ꯑꯗꯨꯒ ꯑꯗꯨꯝ ꯍꯧꯕꯗ ꯂꯣꯏꯕ ꯌꯦꯡꯍꯧꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯧꯕꯗꯩꯗꯤ ꯌꯦꯡꯕ ꯅꯪꯍꯧꯗ꯭ꯔꯦ ꯂꯣꯏꯔꯝꯗꯥꯏꯗ ꯑꯣꯏꯅ ꯍꯣꯏ ꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯐꯝ ꯑꯃꯨꯛ ꯈꯔ ꯂꯥꯞꯄ ꯀꯥꯡꯕꯨꯗꯒꯤ ꯂꯥꯛꯄꯁꯤꯡꯁꯦ ꯑꯃꯨꯛ ꯉꯁꯥꯏ ꯄꯨꯡ 2-3ꯗꯒꯤ ꯂꯥꯛꯑꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯧꯔꯛꯇꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯐꯝ ꯃꯐꯝꯗ ꯄꯥꯡꯊꯣꯔꯛꯑꯒ ꯃꯐꯝꯁꯤ ꯁꯨꯝ ꯆꯤꯟꯈꯠꯂꯛꯄ ꯈꯨꯗꯝ ꯑꯣꯏꯅ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡ ꯈꯤꯇꯪ ꯇꯧꯔꯝꯃꯤꯗꯅꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯟꯗꯣꯔꯛꯑꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯁꯟꯗꯣꯔꯛꯄꯁꯦ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯝꯕꯣꯏꯁꯤꯅꯦ ꯗꯥꯏꯃꯟ ꯇꯤꯚꯤ ꯀꯥꯁꯤꯗꯤ ꯌꯦꯡꯕꯤꯕ꯭ꯔꯣ ꯌꯦꯡꯉꯦ ꯌꯦꯡꯉꯦꯕ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯃꯇꯝ ꯉꯥꯛꯇꯪ ꯄꯤꯕꯤꯕꯒꯤꯗꯃꯛꯇꯀꯣ ꯊꯦꯡꯛ ꯌꯨ ꯋꯦꯜꯀꯝ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯉꯨꯔꯒ ꯁꯨꯝ ꯊꯣꯔꯛꯄꯗ ꯇꯥꯃꯣ ꯑꯃꯁꯨ ꯊꯦꯡꯅꯖꯔꯦ ꯇꯥꯃꯣꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣꯗꯒꯤ ꯇꯦꯡꯗꯦꯝꯕꯤꯗꯩꯅꯤ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯃꯤꯡ ꯕꯤꯗ꯭ꯌꯥꯅꯟꯗ ꯕꯤꯗ꯭ꯌꯥꯅꯟꯗ ꯗꯥꯏꯃꯟ ꯇꯤꯚꯤꯁꯤ ꯌꯦꯡꯕꯤꯕ꯭ꯔꯣ ꯌꯦꯡꯕꯤꯌꯦ ꯌꯥꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯩ ꯀꯅꯥ ꯀꯅꯥ ꯂꯥꯛꯃꯤꯟꯅꯩꯅꯣ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒ ꯂꯥꯛꯄ ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯦꯞꯇꯅ ꯄꯥꯡꯊꯣꯔꯛꯄꯁꯦ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯑꯁ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯌꯦ ꯑꯗꯣ
Sida store hangibasing sida pot sai ka di leibibro. Leibde. Tang na to mai percent kya to. Price kitang yame ba. Oi. Ado festival ha ga di sumaina mamal jam tang ga do buni na leibra hong ga do buni leibibra. Kano ta ai na kan ai tang ka sab da ko. Oi. Hanjabada. Tang ga do ni hai ba. Tang ga do ni leiba. Asing madi festival di hong ga do buni ko. Ado festival hai pang to bu ding ki sum tang bu sida tang ga do ni leibi buni som ni tra. Ta ga seri sumaina matam ngatang pi wi da mok ta TV ma ke degi. Thank you. Hi ma'am, koi hauji sangjal lakuna sangai festival sum sangjal lakuna salam amuk thengare sal sida wa ngai kita hangjage sal ngasigi ming tai view Ming Antilika ko laifam di Lembokom de habire ngasigi sangai festival se lakuna kai koi biru re Akhoi do chang be phana change ba kwa aduga dum sida dum la sangai festival lakwa sida kari ke lebi re Haji ki lak da ngai ke lei ge na yeng changai sangai festival je manipur da samaina to sida isal gi putning da kai fawe mayam da kari message pe ningi hai na kha adum kya da yam chau thok jai ba kwa khoi ju sangai se khoi gi lam gi oina dia ki prithvi dam ham dam da phang de da na kwa adu na khoi sida phang ba da ko smain ga chau tho di foreigner ga ha kan da ga sign to ba se hang dia harau e khoi chau thok jai yam chan ni sak sabira bra sida kari kari sabire sida chak yum khoi cha hoi si mapam ne e ba kwa adui moi de gi oina chari e sida kem cha hoji sangai festival to sida isan na kari hafaning ba natragana hoji leiri ba manipur sakana sillaga tawri ba sida kari pen ba lei aduga kari hafaning ba lei Kesu pen da badi like tebo ka ado so kebulam jawgi haji ko be film se asidagi hena sargana ko asmaina tawbagi science tawbi redana aduga ke tar sangai gi ram de hena phana ba kebulam jawgi se kan haninge hoji sida phami ba stall me ap sida pot se tang ya na lowra isan hong ya lowra khatang mai ham de hati si moi zu keno tongge profit lai gen tawrak pani na kwa khadang badi tagi kitang tang ya do hambi ri basing sida hai tare isal na kari message me ni moi na kari haining bale mela se pot hong da ni ri hai ko ado samaina tawga tangkhalak pa sida isan ge thamoi da kai ge fawe kai sum phao kai hai de hongan ning baga fawra na tragana moina pi ri ba rese dum yara ya lo ri ra hongan ning ba hai je kwa moi su sum kan da tholak ba da adum ta khacha ni atai matam de kem tong do ni kwa kai su hai kai sum kai isan sina hai je maman je dum yai ai de ojiki pot matam je hai tare hojik fam ba na ta de atopa matam de fam ba keno taw da badina hojik maman se dum yai hai bani na tra san thakasuri san diamond tv channel dagi laksabani isanna matam khatang kai thokbi ba made channel asibu nusibiduna wa hangjabada khumbirak ba thakachari sa thank you Sino ani ga thena zare. Isagi ming le phone have you. ai di ran bil lai phom dis le dang le dum kum mi rom de ha ta ai ne tong po lai phom na si thang na ba lai kai kang choi ma pan de Fan lagi. Ado di na abani na yam ngat na yang mo pha mani. Yani kan yang pha mani. Lam dagi lak pi ma yam badi lambi sidai da sepung ohum mari me asang khre ba ta pijam am oi ba namar mo ga. Ado sahi khuding is minus some bang thora I ado mathang zai du sida so in tau ge har ni bu ko. Lambi sa dum sin do man bra komak do man bra. lambi je khadi chille ko haidi tasang haidi han mamang das maina taw buna tamni na adi khoi gi lamdam si ge mele hai tare khoi sar robindro hoi moi myam taw bira kan das mai sangat pirak puje si je haidi lak gi media ta kedi gyam la eba arab arab pa lamdagi manav sing ya hai khoi thobal dagi adi polom dagi dagi tongan tongan mon pumphum dagi hai tare hari ba hai lai ba mi myam ji ge har ga di hoji sangbal ai baje kitang di wa libra na khanjai kitang ga hena Sambal kan ni habi ge asa de je bu ko. asa thamje duga sangwan jan ge ta sanga kitang di wa le da hena kan jai Ado ni nak puni na khanga mani store ga je masing charom ba kyam sui khangbi bra. store se sap sap di khangje duga haidi hang da mpham ju haidi lairi ba duga hang ma ma hang iba dukan changje tongan tongan ba haidar kitang attractive ba tang pochai happy ra kan da hena phajaba amo hen jani nge ta sanga Ado store je da sum overall yang kan da store ja thamiba posai sing gi mamal se. Adum reasonable oi bra kamai toi.
ꯃꯃꯜꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕꯗꯤ ꯍꯪꯖꯔꯦ ꯑꯗꯨꯒ ꯈꯤꯇꯪ ꯃꯃꯜ ꯇꯥꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯂꯥꯛꯄꯁꯤꯗꯤ ꯀꯅꯥꯅ ꯂꯥꯛꯃꯤꯟꯅꯔꯤꯅꯣ ꯏꯃꯥꯟꯅꯕꯒ ꯂꯥꯛꯃꯤꯟꯅꯔꯦ ꯑꯩꯈꯣꯏꯅꯤꯁꯦ ꯆꯞ ꯃꯥꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯦ ꯑꯗꯣ ꯁ꯭ꯇꯣꯜꯁꯤꯡꯒꯤ ꯃꯃꯜꯁꯤꯡꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯑꯇꯣꯞꯄ ꯃꯦꯂꯥ ꯍꯥꯏꯔꯦꯗꯅ ꯃꯃꯜꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯍꯦꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯤꯛꯂꯥꯗꯒꯤ ꯀꯣꯐꯤ ꯑꯃ ꯊꯛꯂꯛꯑꯦꯕꯀꯣ ꯃꯣꯏꯗꯤ ꯑꯗꯨꯝ ꯍꯥꯟꯅꯩ ꯐꯤꯛꯁꯇ ꯑꯗꯨꯝ ꯂꯩ ꯂꯤꯛꯂꯥꯒꯤꯗꯤ ꯍꯦꯟꯒꯠꯇꯦꯕꯀꯣ ꯍꯣꯏ ꯂꯤꯛꯂꯥꯒꯤꯗꯤ ꯁꯨꯃꯥꯏꯅ ꯕ꯭ꯔꯥꯟ ꯂꯩꯕꯁꯤꯡꯁꯤꯗꯤ ꯍꯦꯟꯒꯠꯇ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄꯁꯤꯡꯁꯤꯗꯤ ꯈꯔ ꯑꯗꯨꯝ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯎꯅꯖꯔꯛꯄ ꯃꯤꯅꯁꯨ ꯍꯥꯏꯌꯦꯕꯀോ ꯑꯗꯣ ꯑꯗꯨꯝ ꯆꯨꯝꯃꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯆꯨꯝꯃꯦꯅ ꯈꯟꯖꯩ ꯁꯤꯗꯤ ꯑꯗꯨ ꯃꯦꯂꯥ ꯑꯃ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯃꯃꯜꯁꯨ ꯍꯣꯡꯗꯣꯛꯀꯗꯕꯅꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯇꯥꯡꯈꯠꯀꯗꯕꯅꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯩ ꯋꯥꯈꯜꯗꯗꯤ ꯁꯨꯝ ꯃꯦꯂꯥ ꯑꯃ ꯇꯧ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯍꯥꯟꯅ ꯂꯩꯔꯝꯕ ꯄ꯭ꯔꯥꯏꯁꯇꯒꯤ ꯈꯤꯇꯪ ꯍꯟꯊꯕꯤꯔꯒꯗꯤ ꯍꯦꯟꯅ ꯗꯤꯁꯀꯥꯎꯟꯒ ꯄꯤꯕꯤꯔꯒꯗꯤ ꯍꯦꯟꯅ ꯃꯌꯥꯝꯁꯦ ꯄꯣꯠ ꯂꯩꯅꯤꯡꯕꯒꯤ ꯑꯗꯒꯤ ꯂꯥꯛꯅꯤꯡꯕꯒꯤ ꯏꯟꯇꯔꯦꯁ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯅꯣꯔꯃꯦꯜꯗ ꯈꯨꯗꯝ ꯑꯣꯏꯅ ꯄꯣꯠ ꯑꯃ ꯂꯩꯔꯨꯔꯦ ꯈꯜꯂꯣ ꯕꯖꯥꯔꯗ ꯑꯗꯨꯝ ꯂꯩꯕ ꯐꯪꯉꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯦꯂꯥꯁꯤꯗꯗꯤ ꯌꯥꯝ ꯀꯣꯝꯅ ꯌꯥꯝ ꯍꯣꯡꯅ ꯐꯪꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯅꯠꯇ꯭ꯔꯥ ꯁꯨꯝ ꯋꯥꯔꯤꯁꯨ ꯁꯥꯕꯤꯔꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯤꯜꯒꯤ ꯃꯇꯥꯡꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯎꯖꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯥꯏꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯌꯥꯝ ꯎꯕ ꯃꯥꯜꯂꯦ ꯁꯤ ꯌꯨꯝꯁꯨ ꯅꯛꯄꯅꯤ나 ꯁꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯀꯩꯀꯩ ꯐꯣꯡꯗꯣꯛꯅꯤꯡꯕ ꯂꯩꯒꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯅꯤꯡꯕꯁꯦ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯆꯥꯔꯒꯁꯨ ꯑꯩꯈꯣꯏ ꯗꯁꯕꯤꯟꯗ ꯍꯥꯞꯄꯒꯤ ꯍꯩꯅꯕꯤ ꯂꯩꯕ ꯑꯗꯩꯗꯤ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯗꯁꯕꯤꯟꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯃꯌꯥꯏꯗꯁꯨ ꯆꯪꯐꯝ ꯈꯣꯠꯇꯁꯨ ꯈꯔ ꯊꯝꯕꯤꯔꯒꯗꯤ ꯆꯥꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯈꯔ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯀꯩꯅꯣ ꯊꯥꯡꯖꯟꯕ ꯃꯐꯝꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯒꯅꯦꯕ ꯆꯥꯏꯔꯤ ꯃꯌꯥꯝꯁꯦ ꯁꯤꯗꯪ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯁꯨ ꯗꯁꯕꯤꯟꯗ ꯑꯗꯨꯝ ꯊꯝꯃꯤꯅꯦꯕꯀꯣ ꯗꯁꯕꯤꯟꯁꯦ ꯌꯥꯝ ꯂꯟꯅ ꯑꯃꯅꯤꯈꯛ ꯂꯩꯕ ꯃꯁꯤꯃꯗꯤ ꯈꯔ ꯀꯨꯡꯅ ꯂꯩꯔꯒꯗꯤ ꯗꯁꯕꯤꯟ ꯊꯝꯕꯒꯤ ꯍꯩꯅꯕꯤꯁꯨ ꯂꯩꯔꯅꯤ ꯑꯗꯩꯗꯤ ꯑꯩꯈꯣ ꯄꯣꯠ ꯆꯩ ꯆꯥꯔ ꯈꯣꯠꯂꯒꯁꯨ ꯏꯚꯟ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯥꯔꯒꯁꯨ ꯊꯥꯗꯅꯤꯡꯕꯒꯤ ꯍꯩꯅꯕꯤꯁꯦ ꯑꯗꯨꯝ ꯑꯃ ꯂꯩꯔꯗꯤ ꯆꯥꯏꯕꯁꯦ ꯂꯩꯔꯣꯏꯗ꯭ꯔꯥꯅ ꯈꯟꯖꯩ ꯑꯗꯣ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯀꯌꯥꯗꯗꯤ ꯍꯧꯖꯤꯛ ꯗꯁꯕꯤꯟꯕꯨꯗꯤ ꯊꯝꯃꯦ ꯍꯥꯏ ꯈꯤꯇꯪ ꯀꯨꯡꯅ ꯊꯝꯃꯒꯗꯤ ꯁꯤ ꯆꯥꯏꯍꯧꯔꯤꯕ ꯈꯣꯠꯍꯧꯔꯤꯕ ꯃꯌꯥꯝꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯁꯦꯡꯗꯣꯛꯇꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯈꯤꯇꯪ ꯅꯛꯅꯅ ꯑꯗꯨꯝ ꯎꯕ ꯖꯒꯥꯗ ꯌꯥꯝ ꯇꯣꯏꯅ ꯌꯥꯝ ꯀꯨꯡꯅ ꯊꯝ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯆꯥꯏꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗꯗꯤ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯃꯗꯨꯃꯛ ꯇꯥꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯊꯝꯖꯔꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯃꯥꯏꯅ ꯋꯥꯍꯪ ꯈꯔ ꯍꯪꯉꯒ ꯁꯣꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯖꯕꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯣꯃꯦꯟ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯎꯖꯔꯤꯁꯦ ꯁ꯭ꯇꯣꯜ ꯍꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯗꯤ ꯃꯥꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯅ ꯄꯣꯠ ꯆꯩ ꯌꯣꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯖꯔꯤꯕ ꯁ꯭ꯇꯣꯜꯁꯤꯗꯤ ꯑꯩꯈꯣꯏꯅ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯂꯥꯛꯆꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯁꯛꯇꯝ ꯑꯃ ꯎꯕ ꯐꯪꯉꯤ ꯂꯩꯖꯔꯤꯕ ꯁ꯭ꯇꯣꯜꯁꯤ ꯁ꯭ꯀꯨꯜ ꯑꯃꯈꯛꯀꯤꯅꯤ ꯗ ꯀꯨꯝꯕꯤ ꯁꯟꯗꯣꯡ ꯒꯣꯔꯃꯦꯟ ꯑꯞꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯍꯩꯔꯣꯏ ꯉꯥꯛꯇ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯗꯤ ꯃꯤꯡ ꯃꯊꯪ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯑꯩꯒꯤ ꯃꯤꯡ ꯂꯥꯡꯄꯣꯛꯂꯥꯛꯄ ꯔꯣꯁꯤꯟ ꯆꯅꯨ ꯗ ꯀꯨꯝꯕꯤ ꯁꯟꯗꯣꯡ ꯒꯣꯔꯃꯦꯟ ꯑꯞꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 8 ꯇꯝꯖꯔꯤ ꯀ꯭ꯂꯥꯁ 8 ꯇꯝꯕ ꯑꯩꯒꯤ ꯃꯤꯡ ꯀꯥꯕꯝ ꯂꯛꯁꯃꯤ ꯑꯩ ꯁꯥꯔ ꯁ꯭ꯀꯨꯜ ꯀꯨꯝꯕꯤ ꯁꯟꯗꯣꯡ ꯑꯞꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 8 ꯇꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡꯅ ꯂꯩꯁꯥꯡꯊꯦꯝ ꯑꯝꯕ꯭ꯔꯥ ꯑꯩ ꯀꯨꯝꯕꯤ ꯁꯟꯗꯣꯡ ꯒꯣꯔꯃꯦꯟ ꯑꯞꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 8 ꯇꯝꯖꯔꯤ ꯍꯧꯖꯤꯛ ꯑꯗꯣ ꯂꯩꯐꯝꯗꯤ ꯀꯨꯝꯕꯤꯗꯤ ꯉꯥꯛꯇꯔꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯔꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯏ ꯍꯥꯏꯅ ꯂꯥꯛꯑꯀꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯁ꯭ꯇꯣꯜ ꯍꯥꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯅꯥꯅ ꯍꯥꯟꯅ ꯏꯊꯤꯜ ꯄꯤꯔꯛꯈꯤꯒꯦ ꯁꯤ ꯁꯥꯔ ꯏꯟꯗ꯭ꯔꯀꯨꯃꯥꯔꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯦꯗ ꯃꯥꯁꯇꯔ ꯑꯣꯏꯕ ꯁꯥꯔ ꯏꯟꯗ꯭ꯔꯀꯨꯃꯥꯔꯅ ꯄꯤꯕꯤꯔꯛꯄꯅ ꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣ ꯁ꯭ꯀꯨꯜ ꯕꯦꯛ ꯗꯦ ꯁꯦꯇꯔꯗꯦ ꯇꯧꯕꯗꯣ ꯑꯗꯨꯗ ꯁꯥꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯈꯔ ꯁꯥꯖꯕꯁꯤꯡꯗꯣ ꯁ꯭ꯇꯣꯟ ꯑꯣꯏꯅ ꯍꯥꯡꯇꯣꯛꯑꯒ ꯁꯤꯁꯤꯗ ꯃꯌꯥꯝꯗ ꯎꯠꯆꯍꯧꯒꯦꯅ ꯇꯧꯕꯅꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯦꯜꯂꯨꯕ ꯑꯝꯇ ꯅꯠꯇꯦ ꯏꯁꯥꯅ ꯁꯥꯖꯕ ꯉꯥꯛꯇꯅꯦꯕꯀꯣ ꯏꯁꯥꯅ ꯁꯥꯖꯕ ꯉꯥꯛꯇꯅꯤ ꯁ꯭ꯀꯨꯜ ꯕꯦꯛ ꯗꯦ ꯃꯇꯝꯗ ꯑꯗꯣ ꯃꯃꯜꯁꯦ ꯃꯔꯣꯜ ꯑꯃ ꯁꯨꯝ ꯍꯥꯏꯕꯤꯕ ꯌꯥꯕ꯭ꯔꯣ ꯃꯌꯥꯝꯗꯁꯨ ꯁꯨꯝ ꯎꯠꯄ ꯌꯥꯕ ꯑꯣꯏꯅꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯀꯌꯥꯃꯨꯛ ꯄꯤꯔꯤꯅꯣ 30 ꯄꯤꯔꯤꯅꯦꯕꯀꯣ ꯑꯗꯩ ꯁꯤ ꯃꯆꯥꯁꯤ ꯁꯨꯝꯕꯁꯤꯗꯤ 30 ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯒꯤ ꯁꯨꯝꯕꯁꯤꯅ 60 ꯑꯣꯏꯇꯥꯔꯗꯤ ꯁꯨꯝꯕꯁꯤꯗꯤ ꯒꯝꯂꯥꯁꯦ ꯁꯤꯒꯨꯝꯕ ꯑꯃ ꯁꯥꯕꯁꯦ ꯃꯇꯝ ꯆꯥꯎꯔꯥꯛꯄ ꯀꯌꯥꯃꯨꯛ ꯆꯪꯒꯦ ꯃꯇꯝꯁꯦ ꯑꯗꯨꯝ ꯐꯖꯅ ꯁꯥꯔꯗꯤ ꯅꯣꯡꯃꯕꯨꯗꯤ ꯆꯪꯉꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯥꯕ ꯃꯇꯝꯗ ꯈꯨꯠꯁꯦ ꯐꯖꯅ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯇꯝꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯃꯥꯡꯉꯤ ꯁꯤꯁꯦ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯄ꯭ꯂꯥꯁꯇꯤꯛꯅꯦꯕ ꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯕꯅꯦꯕ ꯍꯨꯟꯇꯣꯛꯄ ꯄ꯭ꯂꯥꯁꯇꯤꯛꯇꯣ ꯂꯧꯁꯤꯜꯂꯒ ꯑꯗꯨꯒ ꯁꯦꯝꯖꯕꯅꯦꯕ ꯑꯗꯨꯒ ꯁꯤꯗ ꯃꯥꯒꯤ ꯃꯈꯣꯛ ꯑꯣꯏꯔꯤꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯔꯥꯅꯦꯕ ꯕꯥꯏꯅꯤꯡ ꯇꯔꯥ ꯑꯗꯨ ꯃꯣꯏ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕꯅꯦꯕ ꯁꯤꯁꯦ ꯑꯗꯨ ꯅꯣꯡꯃꯗ ꯑꯗꯨꯝ ꯂꯣꯏꯕ ꯉꯝꯃꯦ ꯐꯖꯅ ꯁꯦꯝꯃꯗꯤ ꯑꯗꯣ ꯅꯣ ꯁ꯭ꯀꯨꯜ ꯕꯦꯛ ꯗꯦ ꯁꯦꯇꯔꯗꯦ ꯀ꯭ꯂꯥꯁꯁꯦ ꯁꯤ ꯈꯛꯇꯪꯗ ꯇꯝꯕ ꯈꯛꯇꯪ ꯑꯣꯏꯗꯣꯏꯔꯣ ꯁꯤꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯄꯨꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯁꯥꯔ ꯍꯣꯏꯅ ꯃꯣꯏꯅ ꯍꯥꯟꯅ ꯍꯩꯔꯛꯄꯁꯤꯡꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯗ ꯃꯦꯗꯥꯝ ꯁꯥꯔ ꯍꯣꯏꯅ ꯍꯥꯟꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯇꯥꯛꯄꯤꯔꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ
ꯃꯦꯗꯥꯝ ꯍꯣꯏꯅ ꯁꯥꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯉꯒ ꯅꯣ ꯁ꯭ꯀꯨꯜ ꯕꯦꯛ ꯗꯦ ꯃꯇꯝꯗ ꯑꯃꯨꯛ ꯁꯥꯖꯕ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯇꯣꯜꯁꯦ ꯁꯤ ꯈꯛꯇꯪ ꯑꯣꯏꯗꯣꯏꯔꯥ ꯑꯩꯈꯣꯏ ꯁꯤꯁꯦ ꯈꯛꯇꯅꯦ ꯑꯗꯨꯗꯤ ꯀ꯭ꯂꯥꯁ 8ꯇꯗꯤ ꯃꯤ ꯀꯌꯥꯃꯨꯛ ꯁꯨꯔꯤꯅꯣ ꯑꯩꯈꯣꯏ 34 34 ꯀ꯭ꯂꯥꯁ ꯅꯪꯁꯨ 8 ꯂꯥ 8ꯁꯨ 34 ꯅꯪꯁꯨ 8 ꯆꯥꯎꯕ ꯈꯔ ꯈꯦꯠꯅꯕꯁꯤꯗꯅꯦ ꯑꯩꯅ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯀꯨꯝꯕꯤꯗ ꯍꯟꯗꯛ ꯆꯍꯤꯗꯒꯤ ꯑꯍꯥꯟꯕ ꯄꯥꯡꯊꯣꯔꯛꯄꯅꯤꯅꯀꯣ ꯃꯊꯪ ꯆꯍꯤꯗꯨꯁꯨ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯑꯗꯣ ꯂꯝꯕꯤꯁꯤ ꯆꯤꯜꯂꯤꯅ ꯇꯥꯕ꯭ꯔꯣ ꯀꯣꯝꯃꯦꯅ ꯇꯥꯕ꯭ꯔꯣ ꯅꯪꯅ ꯍꯪꯕꯗ ꯆꯤꯜꯂꯦꯅ ꯇꯥꯏꯌꯦꯕ ꯑꯗꯣ ꯃꯊꯪꯗ ꯀꯣꯝꯃꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯇꯤ ꯂꯩꯕ꯭ꯔꯣ ꯆꯤꯟꯅꯤ ꯑꯗꯨꯝ ꯊꯥꯖꯩꯌꯦꯕ ꯑꯗꯣ ꯂꯝꯕꯤꯁꯤ ꯈꯤꯇꯪ ꯄꯥꯛꯊꯣꯔꯛꯑꯒꯗꯤ ꯃꯊꯪꯗ ꯈꯤꯇꯪ ꯀꯣꯝꯗꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯩꯌꯦ ꯅꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯀꯨꯝꯕꯤ ꯁꯟꯗꯣꯡ ꯒꯣꯔꯃꯦꯟ ꯑꯞꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕ ꯅꯣꯏ ꯁ꯭ꯀꯨꯜ ꯕꯦꯛꯇꯨꯗꯁꯨ ꯁꯤꯗꯩ ꯍꯦꯟꯅ ꯐꯖꯕ ꯂꯩꯒꯤ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯃ ꯁꯥꯕ ꯉꯝꯕ ꯑꯣꯏꯔꯣꯀꯣ ꯊꯦꯡꯛ ꯌꯨ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅꯐꯝ ꯑꯃꯗ ꯂꯩꯖꯔꯦ ꯑꯗꯣ ꯇꯥꯃꯣ ꯑꯃꯒ ꯏꯇꯩ ꯑꯃꯒ ꯊꯦꯡꯅꯖꯔꯦ ꯇꯥꯃꯣꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯕꯤꯁꯦꯝꯄꯨꯔꯗꯒꯤꯅꯦ ꯕꯤꯁꯦꯝꯄꯨꯔ 1 ꯅꯝꯕꯔ 10 ꯑꯩꯒꯤ ꯃꯤꯡꯅ ꯃꯁꯅꯥꯝ ꯃꯣꯍꯦꯟ ꯏꯇꯩꯃꯒꯤ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯁꯅꯥꯝ ꯑꯣꯡꯕꯤ ꯕꯨꯊꯥ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯗꯤ ꯌꯥꯏꯐꯕꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯏꯅꯣ ꯀ꯭ꯂꯥꯁ 2 ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯃꯥ ꯕꯕꯥꯅ ꯄꯨꯕꯤꯔꯛꯄꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔോ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄꯥꯡꯊꯣꯔꯛꯇꯣꯏꯅꯦ ꯀꯨꯝꯕꯤꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯣꯏꯔꯣ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯏꯆꯥꯁꯦ ꯁꯤ ꯀꯌꯥ ꯁꯨꯕꯅꯣ ꯀꯌꯥ ꯑꯁꯤꯅ ꯑꯅꯤ ꯁꯨꯕꯅꯦꯕ ꯑꯗꯨꯗꯤ ꯑꯍꯟ ꯑꯃ ꯅꯨꯄꯥ ꯅꯨꯄꯤ ꯅꯨꯄꯥ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯁꯤ ꯃꯊꯛꯁꯦ ꯇꯣꯡꯕ ꯁꯥꯟꯅꯔꯕꯣ ꯁꯤ ꯃꯈꯥꯒꯤ ꯏꯁꯤꯡꯒꯤꯁꯤꯗꯤ ꯁꯥꯟꯅꯩꯌꯦ ꯑꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯃꯃꯥ ꯕꯕꯥꯗ ꯃꯊꯪ ꯆꯍꯤꯗꯨ ꯆꯠꯁꯦꯅ ꯍꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯁꯨꯃꯥꯏꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯒ ꯂꯥꯛꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯦ ꯃꯐꯝꯗ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯒ ꯂꯥꯛꯏꯕꯀꯣ ꯃꯐꯝ ꯁꯨꯝ ꯁꯟꯗꯣꯛꯄ ꯍꯦꯜꯂꯛꯏꯗꯅꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯟꯗꯣꯛꯄꯁꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯀꯩ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕ ꯐꯪꯁꯟꯁꯦ ꯈꯤꯇꯪ ꯆꯥꯎꯅ ꯁꯤꯗꯒꯤ ꯈꯤꯇꯪ ꯆꯥꯎꯅ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯒꯤ ꯇꯨꯔꯤꯁ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯐꯦꯁꯇꯤꯚꯦꯜ ꯇꯧꯕ ꯀꯥꯟꯁꯤꯗꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯕ ꯈꯣꯠꯄ ꯑꯁꯤꯒꯨꯝꯕꯗꯀꯣ ꯅꯪꯅꯗꯕ ꯄꯣꯠ ꯌꯥꯝꯅ ꯊꯦꯡꯅꯩꯌꯦꯕ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕꯗꯁꯨ ꯈꯔ ꯊꯦꯡꯅꯩꯌꯦꯕ ꯁꯤ ꯍꯥꯏꯔꯤꯁꯦ ꯈꯤꯇꯪ ꯂꯝꯕꯤ ꯁꯣꯔꯣꯛꯁꯦ ꯈꯤꯇꯪ ꯃꯑꯣꯡ ꯇꯥꯅ ꯆꯦꯟꯕꯤꯔꯒ ꯈꯤꯇꯪ ꯍꯥꯏꯗꯤ ꯃꯊꯪ ꯆꯍꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯕ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯌꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯑꯣꯏꯁꯤ ꯊꯦꯡꯛ ꯌꯨ ꯃꯇꯝ ꯉꯥꯛꯇꯪ ꯄꯤꯕꯤꯕꯒꯤꯗꯃꯛ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯁꯥꯟꯅꯐꯝꯁꯤꯒꯤ ꯃꯃꯥꯡꯗ ꯃꯦꯗꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯤꯖꯦꯟꯒꯤ ꯍꯥꯏꯇꯥꯔꯦ ꯑꯣꯛꯁꯤꯖꯦꯟꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅꯕ ꯈꯣꯠꯇꯅꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯅꯥꯎꯄꯥ ꯑꯃꯒ ꯊꯦꯡꯅꯖꯔꯦ ꯏꯅꯥꯎꯄꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗꯒꯤ ꯑꯣꯏꯅꯥꯝ ꯄ꯭ꯔꯦꯝꯆꯥꯟ ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯔꯛꯄꯅꯤ ꯃꯐꯝꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯐꯝꯗ ꯁꯨꯝ ꯄꯥꯡꯊꯣꯔꯛꯄꯁꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯋꯦ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤꯗꯁꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤꯁꯨ ꯊꯦꯡꯅꯗ꯭ꯔꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯑꯩꯒꯤ ꯏꯇꯩꯃ ꯑꯃ ꯂꯣꯏꯅ ꯌꯦꯡꯖꯕ ꯐꯪꯕ ꯑꯩꯒꯤ ꯈꯨꯟ ꯂꯩꯀꯥꯏ ꯆꯥꯎꯈꯠꯄꯁꯨ ꯐꯪꯖꯍꯧꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯖꯩ ꯑꯗꯣ ꯀꯃꯥꯏꯅ ꯁꯨꯃꯥꯏꯅ ꯆꯥꯎꯈꯠꯂꯛꯏꯕꯁꯤꯗꯩ ꯍꯦꯟꯅ ꯁꯨꯝ ꯆꯥꯎꯊꯣꯛꯅ ꯄꯥꯡꯊꯣꯛꯄ ꯌꯥꯕꯁꯦ ꯁꯣꯝꯒꯤ ꯐꯣꯡꯗꯣꯛꯅꯤꯡꯕ ꯃꯣꯠ ꯈꯔ ꯂꯩꯕꯤꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯆꯥꯎꯊꯣꯔꯛꯄ ꯌꯥꯏ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯄꯥꯔꯛꯇ ꯑꯣꯏꯔꯁꯨ ꯑꯃꯗ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯃꯥꯏ ꯖꯒꯥ ꯁ꯭ꯄꯦꯁ ꯑꯃ ꯁꯦꯝꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤꯅ ꯈꯟꯖꯩ
ꯁꯨꯃꯥꯏꯅ ꯇꯟꯖꯥ ꯑꯃ ꯄꯤꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯏꯁꯇꯣꯜꯁꯤ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯁꯨꯝ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯏꯁꯇꯣꯜ ꯑꯃ ꯊꯦꯡꯅꯖꯩ ꯑꯗꯨ ꯀꯕꯣꯛ ꯉꯥꯛꯇꯒꯤ ꯏꯁꯇꯣꯜ ꯑꯣꯏꯗꯧ ꯃꯥꯜꯂꯦꯀꯣ ꯏꯁꯇꯣꯜꯁꯤꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯀꯕꯣꯛ ꯀꯩꯊꯦꯜ ꯀꯕꯣꯛ ꯀꯩꯊꯦꯜ ꯑꯗꯣ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃ ꯍꯥꯏꯕꯤꯌꯨ ꯃꯣꯏꯔꯥꯡ ꯁꯣꯝꯗꯒꯤꯅꯦ ꯑꯩ ꯃꯤꯡꯅ ꯂꯛꯁꯃꯤ ꯀꯧꯋꯦ ꯑꯗꯣ ꯏꯁꯇꯣꯜꯁꯦ ꯁꯨꯃꯥꯏꯅ ꯗꯦꯠ 21ꯗꯒꯤ ꯍꯧꯕꯅꯤꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯦꯀꯣ 21ꯗꯒꯤ ꯑꯗꯨꯝ ꯍꯧꯔꯒ ꯐꯪꯕ꯭ꯔꯣ 22ꯗꯒꯤ ꯍꯧꯋꯦ 22ꯗꯒꯤ ꯍꯧꯕ ꯑꯗꯣ ꯍꯟꯗꯛ ꯆꯍꯤꯅ ꯑꯍꯥꯟꯕꯅꯤ ꯁꯣꯝꯗ ꯄꯥꯡꯊꯣꯔꯛꯏꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕ꯭ꯔꯥ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯉꯤ ꯑꯗꯣ ꯂꯝꯕꯤ ꯆꯤꯟꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯒꯦ ꯂꯝꯕꯤ ꯆꯤꯟꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯈꯤꯇꯪ ꯈꯪꯗꯦ ꯀꯩꯁꯨ ꯍꯥꯏꯗꯣꯏꯅꯣ ꯉꯥꯡꯕ ꯑꯩ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯀꯣꯝꯃꯛꯄ ꯌꯥꯕꯒꯤ ꯄꯥꯝꯕꯩ ꯂꯩꯒꯦ ꯍꯩꯇ꯭ꯔꯕꯒꯨꯝꯕ ꯁꯤ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯀꯛꯑꯁꯤ ꯃꯈꯥ ꯇꯥꯕꯁꯤ ꯀꯩ ꯀꯕꯣꯛꯀꯤ ꯃꯃꯤꯡ ꯈꯔ ꯍꯪꯉꯛꯑꯦꯀꯣ ꯀꯕꯣꯛꯁꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯌꯥꯕ꯭ꯔꯥ ꯀꯕꯣꯛꯁꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯃꯜ ꯑꯝꯇ ꯃꯥꯟꯅꯔꯝꯃꯣꯏ ꯃꯃꯜꯁꯦ ꯃꯔꯣꯟ ꯑꯃ ꯁꯨꯝ ꯍꯥꯏꯕꯤꯕ ꯌꯥꯕ꯭ꯔꯥ ꯁꯤꯒꯨꯝꯕꯁꯤꯅ ꯑꯁꯤꯁꯦ ꯀꯩꯅꯣ ꯆꯨꯔꯥꯀꯣꯔꯣꯛꯀꯤ ꯈꯨꯗꯨꯝ 10 ꯄꯤꯌꯦ 10 ꯄꯤꯕ ꯁꯤꯅ ꯍꯤꯡꯇꯣꯠ ꯁꯤꯁꯨ 10 ꯑꯗꯩ ꯁꯤꯁꯨ ꯃꯣꯔꯤꯒ ꯑꯐꯥꯕ ꯑꯗꯨꯝ ꯌꯥꯅꯕ ꯁꯤꯁꯨ ꯃꯣꯔꯤ ꯌꯥꯅꯕ ꯁꯤꯁꯨ 10 ꯃꯃꯟꯗꯤ ꯂꯣꯏ ꯍꯣꯡꯕꯅꯤ ꯁꯤꯅ ꯆꯤꯅꯤ ꯍꯩꯉꯥꯡ ꯊꯣꯏꯗꯤꯡ ꯊꯣꯏꯗꯤꯡ ꯀꯥꯡꯁꯨꯕꯤ ꯑꯗꯩ ꯑꯇꯩ ꯃꯣꯔꯤ ꯑꯗꯩ ꯑꯐꯥꯕꯁꯤꯡꯁꯤꯗ 100 ꯄꯤꯕ 50 ꯄꯤꯕ ꯂꯩꯔꯦ ꯑꯗꯩ ꯁꯤ ꯕꯨꯜ ꯂꯩꯔꯦ ꯂꯨꯍꯣꯡꯕꯗ ꯆꯪꯕꯀꯣ ꯃꯌꯥꯝ ꯀꯩꯅꯣꯁꯨ ꯑꯣꯔꯗꯔꯁꯨ ꯑꯗꯨꯝ ꯂꯧꯋꯦꯕ ꯑꯗꯣ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯏꯁꯇꯣꯜ ꯃꯌꯥꯝꯁꯦ ꯁꯤꯁꯤꯒ ꯈꯤꯇꯪ ꯈꯦꯠꯅꯕ ꯑꯃ ꯎꯔꯤꯁꯦ ꯁꯤꯗꯤ ꯃꯩꯇꯩꯒꯤ ꯅꯍꯥꯟꯋꯥꯏꯗꯒꯤ ꯆꯠꯅꯔꯛꯄ ꯉꯥꯛꯇꯅꯦꯕ ꯀꯕꯣꯛ ꯍꯩꯕꯣꯛ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯑꯗꯩ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯎꯔ ꯂꯥꯛꯑꯦꯗꯅꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯁꯨ ꯑꯗꯨꯝ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯤꯕ ꯁꯨꯃꯥꯏꯅ ꯁꯤ ꯈꯛꯇꯒꯤ ꯏꯁꯇꯣꯜ ꯑꯃ ꯍꯥꯡꯒꯦꯅ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯏꯁꯦ ꯑꯗꯨ ꯀꯩꯗꯒꯤ ꯀꯅꯥꯗꯒꯤ ꯏꯟꯁꯄꯤꯌꯔ ꯇꯧꯕꯤꯕꯅꯣ ꯑꯩꯁꯦ ꯑꯩꯈꯣꯏ ꯆꯦꯁꯦ ꯑꯁꯤꯁꯤꯒ ꯇꯧꯕꯅꯦ ꯑꯗꯣ ꯊꯑꯣꯏꯅ ꯍꯥꯟꯅꯗꯒꯤꯁꯨ ꯈꯜꯂꯒꯗꯤ ꯂꯩꯇꯦ ꯁꯨꯝ ꯋꯥꯈꯟꯗ ꯐꯥꯎꯔꯛꯄꯗꯣ ꯈꯨꯗꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯝꯈꯤꯕꯅꯦ ꯍꯥꯏꯗꯤ ꯊꯥꯏꯅꯗꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯄ ꯀꯩꯅꯣꯁꯦ ꯁꯨꯝ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯌꯥꯝ ꯄꯥꯝꯅ ꯂꯩꯅꯩꯌꯦ ꯂꯥꯛꯄꯗ ꯀꯕꯣꯛꯁꯦ ꯂꯩꯗꯕꯤ ꯍꯟꯈꯤꯗꯕ ꯌꯥꯎꯗꯦ ꯂꯣꯏ ꯂꯩꯌꯦꯕ ꯃꯃꯜꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯡꯕꯗꯤ ꯀꯩꯁꯨ ꯑꯣꯏꯔꯝꯃꯔꯣꯏ ꯀꯕꯣꯛꯅꯤꯅ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯇꯣꯜ ꯑꯇꯣꯞꯄꯗ ꯍꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯗꯤ ꯃꯃꯜ ꯇꯥꯡꯉꯤ ꯌꯥꯝ ꯍꯥꯏꯌꯦ ꯑꯗꯣ ꯀꯕꯣꯛꯀꯤꯗꯤ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯡꯉꯦ ꯍꯥꯏꯔꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯃꯤ ꯆꯪꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯤꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯐꯝꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯆꯒꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯦꯡꯅꯁꯤ ꯁꯨꯃꯥꯏꯅ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯉꯥꯛꯇꯪ ꯄꯤꯕꯤꯕꯁꯦ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯉꯥꯛꯇꯪ ꯄꯤꯕꯤꯕꯒꯤꯀꯣ ꯊꯦꯡꯛ ꯌꯨ